Lengakna COVID-19 lanthengna laukhalakiba thaurang singi saru kamoina Nambol Assembly Constituency gi oina hangliba Community Quarantine Center singda leidiba inmates sing security amadi volunteer singda ngarang numidangi chaklen Nambol El Sanoi College Students Union pijakhrei chaklen pijabagi thoramdu Students Union asigi General Secretary Moirangthem James Finance Secretary Pebam Shanamacha Games and Sports Secretary Lairen Jam Nganthoina luchingduna atai thomi sing atai Games and Sports Secretary Lairen Jam Nganthoina luchingduna atai thomi sing amade mahairoi singna sarugyaduna pangthoki Mamangi chahida Citizenship Amendment A ki mayokta khongjang changsinduna government ki mayokta ngangloidaba wangang lubigidamak Assam gi Guwahati Central Jail da thamlakiba Jawaharlal Nehru University New Delhi gi PhD mahairoi Sarjal Imam ngarang COVID-19 positive oiba thingnakhre Delhi Police Special Cell gi team amana Delhi da pudringai mangoina na COVID-19 gi screen tawraba police ki team aduna negative oiraga Sarjal na positive oiba thingnarakibani Masina maram oiraga mahaku Delhi da pubagi thabak makhatana thengthahankhre Prime Minister Narendra Modi nangasi India Idea Summit ta keynote address pigadaure ngarang dagi hona nominee gi oina chathaba horakiba summit asi US India Business Council na sinbane handaki chahi asi council asibu semkibagi chahi nimpu manga mapung farakpa chahi ni handak chahi asigi India Idea Summit asigi maru oiba thimna building a better future haiba asina oiri Virtual Summit asida maru oiba atopa miyoi kyasu wangangadaure masigi manungda India gi mapal thoram puriba Minister Dr. S. Jaishankar US ki Secretary of State Mike Virginia gi Senator amadi Senate India Caucus ki co-chair oiriba Mark Warner United Nations da US ki Ambassador oirambi Nikki Haley amadi atopa kyasu wangangani Union Health Minister Harshvardhan haikre madudi sor honfam yauba N95 mask sizinabana coronavirus tagi ngakthokpa ngamde haina mahang hai N95 mask asi laina asibu ngakthoknaba semkiba chena kanglon adugi ona taina badalai maram asina miyamna mask sizinaba matamda marol ahum thokna yauba fidagi semba mask singtamak sizinabiyo hiram asigi matangda Director General of Health Services Dr. Rajiv Garg na State khudingmakta leiriba health ki principal secretary singda aiba cherol thaduna khangankhrai